Samana. Nate, manung da si ubudina nukningai ba. Hello guys, Mayam do ngasi reels nam kita ni ba dagi sum photo ke kaka pasali ne bako hangam mapan markta do khara ke sa do no la khara ke aduga dress do ado ina phanek to season ke taw bane ba phanek sala thobu asida haidi yam ki ba male ba dugi ado honga kanda oina namage hangam mapan do na handi yam phaja hobane ba mayam ado ngasi da fazana horam khidra khangde do yengage adudi kholambi do khara chali ba khoi college tagi thokdri college tagi thokin se phi ga ju uri jong sida thakdali salak bage seminar se na adudi khoi college tagi hana thokhi ge sta permission lor thoktini ba ko mem dagi san lore do ge san da ga tho age asai college tagi thoga mai minar sai I very respect to you. Mayam destination yaudore. Ado yung go ado horam ready. Ay 5 ay 10 yaudore. Kung na draw. Udo. Money. Sido yung sa tiji. Yang kena uji wang deh. Kenapa sih dia? Kayak Manipur mantra. Sila kayo pada ni ko yang Manipur mangalay na puning mushi kilo. Yam haraw sa kipto. Karon bisang do no. Sida uli habli sida kumakayani. Sida kumo. Kasi ko mo kong dum de ko ita pa ni ta. Moi ni thomo ye nang ni lum mani lum da ka do ba. Ado ko ju pup em putha ka dia. Ni mam lai ye. Ni to ma to ma anda na mo. Ai phane sia sai da marum lai ngai selam dau ne. Hai ka tro ko ma ne. Yam sai da zagoi sa bai oi dong mandre blur chatli guys phajabadi phajabada lore adu marak chang zagoi sa ba ya da ma wang man hadi wang man bai sina di ka wai si chang zagoi sa du no wang mo yam na oh ha no mantra du mong yeng gi mya address la si ga ni dis lao ne Saja. Nang photo sida hapsan gilne ba. Sa labog ta taga ni loye dai loye. Dipti. Guys phajaba gidi yam phajare ba ko. Ado moi ase akoi base akoi bada kano tha bagi hai gehu ta bagi
이쁘지 홍 여흔근고. 그게요? ꯅꯨꯡꯁꯤꯠꯁꯦ ꯁꯣꯝꯗ ꯅꯨꯡꯁꯥꯗ ꯐꯨꯕꯁꯦ ꯌꯥꯝ ꯐꯖꯩ ꯑꯁꯤ ꯐꯖꯗ꯭ꯔꯥ ꯃꯅꯤꯡꯁꯦ ꯑꯗꯣ ꯑꯩꯅ ꯁꯥꯅꯤꯡꯉꯤꯁꯤꯅ ꯀꯩ ꯍꯥꯏꯔꯦ ꯏꯁꯩ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯒ ꯍꯥ lumcha ganmai ꯑꯗꯨꯒꯤ ꯔꯤꯜꯁꯇꯨ ꯅꯝꯅꯤꯡꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯅ ꯇꯧꯕꯗꯣ ꯑꯁꯤꯗ ꯑꯁꯣꯝꯗ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯥꯅꯦ ꯐꯣꯇꯣ ꯁꯨꯠ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯔꯤꯜꯁ ꯅꯝꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯃꯥꯒꯤ ꯐꯣꯇꯣ ꯑꯃꯨꯛ ꯀꯥꯞꯄꯁꯦ ꯃꯌꯥꯝꯗꯨꯗꯤ ꯒꯥꯏꯁ ꯍꯪꯒꯥꯝꯁꯦ ꯆꯥꯅꯉꯥꯏꯒꯤ ꯑꯣꯏꯅ ꯍꯦꯛꯅꯤꯡꯉꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯌꯥꯝ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯁꯣꯝꯁꯤꯅ ꯒꯤꯍꯨꯅꯦꯕ ꯃꯌꯥꯝ ꯁꯤ ꯍꯪꯒꯥꯝꯁꯦ ꯍꯪꯒꯥꯝ ꯉꯥꯛꯇꯅꯦꯕ ꯁꯣꯝꯗꯅ ꯒꯤꯍꯨ ꯑꯁ ꯑꯁꯥꯗ ꯁꯥ ꯈꯔ ꯂꯥꯎ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯍꯪꯒꯥꯝ ꯃꯅꯥꯁꯤꯁꯨ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯔꯤꯜꯁ ꯅꯝꯐꯝ ꯊꯤꯔꯨꯈꯤꯒꯦ ꯔꯤꯜꯁ ꯅꯝꯕ ꯌꯥꯔꯣꯏꯗꯣꯔꯤ ꯃꯌꯥꯝ ꯑꯁꯣꯝꯗꯅꯦ ꯂꯧꯔꯤ ꯑꯃ ꯂꯩ ꯇꯥꯔꯗꯤꯀꯣ ꯁꯣꯝꯗꯒꯤ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯀꯦ ꯅꯣꯏ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯑꯩ ꯐꯖꯔꯣꯏ ꯃꯅꯤꯡꯗ ꯃꯌꯥꯝ ꯃꯅꯤꯡꯒꯤ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯊꯤꯍꯧꯔꯦ ꯑꯁ ꯑꯀꯣꯏꯕꯁꯤꯅ ꯍꯦꯟꯅ ꯐꯖꯔꯦ Emotional, damn it! ꯇꯧ ꯁꯥꯔꯤꯁꯦ ꯑꯩꯅ ꯌꯥꯎꯗꯕꯁꯦ ꯐꯖꯕ꯭ꯔꯥ ꯃꯤꯠ ꯏꯄꯣꯝ ꯄꯣꯝꯒꯩ I'm not gonna be here. ꯃꯤꯠꯁꯦ ꯈꯔ ꯁꯣꯛꯄ ꯐꯖꯔꯝꯃꯗꯤ ꯐꯗꯧꯅꯤꯕ ꯃꯤꯠ ꯊꯨꯞ ꯌꯥꯎꯗꯕꯅꯦꯕ ꯃꯌꯥꯝ ꯑꯩꯁꯦ ꯃꯦꯀꯞꯁꯨ ꯍꯩꯇꯦꯗ ꯑꯗꯨꯝ ꯄꯪꯇꯧ ꯇꯧꯔꯤꯕ ꯑꯗꯨꯅꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯑꯗꯣ ꯔꯤꯜꯁꯁꯨ ꯈꯥꯎꯈ꯭ꯔꯦ ꯂꯣꯟꯗꯨꯁꯨ ꯐꯥꯗꯕꯩꯅꯦꯕ ꯍꯩꯇ꯭ꯔꯦ 시리 띠엘레 이제 무서워 소모마 파자브라 소모마 파자브라 소모마 화장실 너무 못도 다르네 야자랑이다 그래 가봐라 Ready, 1, 2, 하고. Không đâu rồi. Rồi ba? 1, 2, 3.
ꯌꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯑꯣꯏꯔꯝꯃꯗꯤ ꯈꯔ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯁ ꯃꯤꯠ ꯁꯣꯛꯄꯁꯦ ꯌꯥꯝ ꯀꯥꯟꯅꯗꯦꯗ ꯀꯩꯗꯧꯅꯨꯡꯗ ꯃꯤꯠ ꯁꯣꯛꯀꯦ ꯈꯜꯂꯨꯅꯨꯀꯣ ꯃꯤꯠ ꯁꯣꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩ ꯃꯤꯠ ꯁꯣꯛꯑꯝꯃꯗꯤ ꯐꯗꯧꯅꯤ ꯁꯤ ꯎꯞꯅꯤꯡꯉꯦꯒ ꯍꯥꯏꯕ ꯃꯤ ꯂꯩ ꯁꯣꯛꯇ꯭ꯔꯁꯨ ꯎꯞꯄꯁꯨ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯪ ꯌꯦꯡꯖꯔꯣ ꯐꯖꯕ꯭ꯔꯥ ꯌꯥꯏꯌꯦ ꯑꯗꯨꯕꯨꯗꯤ ꯕꯦꯛ ꯄ꯭ꯔꯣ ꯂꯀꯆage ꯃꯩ ꯅꯪꯒꯤ ꯄꯥꯁꯋꯥꯔꯗ ꯍꯥꯏꯔꯣ 8798 ꯒꯥꯏꯁ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯥꯟꯗ꯭ꯔꯥ 8798 ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯦꯡꯉꯨ ꯀꯅꯥꯅꯣ ꯃꯌꯥꯝ ꯗꯥꯟꯁ ꯇꯧꯕꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯔꯤꯜꯁ ꯅꯝꯕꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯠꯅꯉꯥꯏ ꯇꯧꯔꯒꯦ ꯑꯃꯨꯛ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯃꯁꯨ ꯂꯣꯏꯔꯕꯅꯤꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯉꯁꯤ ꯐꯖꯗ꯭ꯔꯣ ꯃꯌꯥꯝ ꯁꯨꯝ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯔꯛꯇ ꯅꯝꯅꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯇꯝꯃꯒ ꯅꯝꯕꯅꯤꯗ ꯕꯥꯏ ꯒꯥꯏꯁ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯗꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯀꯣꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨꯀꯣ ꯃꯌꯥꯝ ꯀꯕꯨꯏꯒꯤ ꯗ꯭ꯔꯦꯁꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯦꯠꯂꯤꯁꯦ ꯑꯣꯀꯦ ꯕꯥꯏ ꯁꯤ ꯌꯨ ꯏꯟ ꯗꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯁꯨꯇꯤꯡ ꯂꯣꯏꯔꯦ ꯂꯩꯔꯛ ꯈꯨꯂꯛ ꯃꯌꯥꯝ ꯐꯥꯎꯔꯒ ꯄꯨꯡ ꯇꯥꯔꯦ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯀꯣꯂꯦꯖꯇ ꯆꯪꯍꯟꯗꯕ ꯇꯥꯔꯦ